Russia amadi Ukraine gi lan makha chatharpoina Ukraine gi President Volodymyr Zelensky na G7 gi country singda yamna akanba appeal ama tawkhre Ukraine gi air defense capability bu mapangal kannaba mateng pangbiu haiduna G7 country singda challibase powerful oiraba democratic chatpa country taretni makoina haiki Ukraine gi help tawgani madudagi Ukraine help tawni hairabati Ukraine gi atiada Russia gi missile changbang amdanaba amadugi moong da sinbiro haina taksinki Masina nong nini mangda Ukraine gi maikaidigi missile launch tawduna Russia mati Crimea samnariba yamnamak important oiba bridge ama thugaidoki madudagi Putin na order tawkibani Ukraine gi mathakta missile na nong chubagam chuhallu amasung adum namak tawki haibi Ukraine gi mafam da handak missile kapthakre madudagi G7 gi country singase country taret ase virtual meeting tawki Zelensky yauki mana virtual meet aduda mafam ase thamkibani di Ukraine ki atia air shield oihallu Handak Crimea ga samnari ba bridge thugai ki bachina Putin gi heart thugai baga manakre lan gi saktam mong amada puduna lakre Putin hai ki masig matik chaba reply laigani haujik Russia gi maike digi sathina advance oikraba tank T-14 armata kauba se launch tawre nahandagi Russia na masibu sijin naraktri T-24 armata sathina sophisticated oiba advanced tank makalamani Amarom the United States ki Defense Secretary Lloyd Austin na haiki Ukraine ki army sing winter manung asida su thauna laina lan pangthok kani haina thajai masi United States ki maike digi signal amani maramdi Russia na handak Ukraine ki public leifam phauda missile launch tawsilakdabani na makhoi ga thengnabagi damak US na Ukraine bu open minded help tawgani sini Ukraine Russia na chingba lamdam ase winter dadi sathina ingbaki wani masida lan sok nagadaba haibase alai Popom dinati lan tokrabadi bhagadabani Russia ki domestic intelligence service FSB nagarang lauthokre Crimea mati Russia link tawba bridge nahan thongbai ki bado maduda chenaba mioi nipan phare amasung hang thibagi thabak satari site amada US ki basketball player Brittany Griner ko biama Russia ki jail da taduna lairi mabu free tawna ba US na honnarak pasanglabani Russia na thadokte player ase awabada taduna lairi Site amadana country yankai khara helapna nahan Brussels da pulaga meeting ama chathakre amasung makoi loina agree oinakre Ukraine de kuchukola especially air defense ki khulaising yang na supply tawsi haibasida nahan bridge thugai rabatungda Russia na missile abadi drone attack sathina kanna tawki maudaki lawki ba decision ni Pentagon na hai ahan bada national advanced surface to air missile system nipan pisin gani Ukraine da masi ki michin singa sida rider yauri masina fighter jets combat drones amadi cruise missile thugai bada yamna laigani loina na short to medium range haibadi 30 mile lap na missile ka pasu yamna laina yagani US na fajana pisin gadauri kulai sing amuk hanna masitana tana Ukraine hairaki German ki maikai ki Iris TSLM ko ba ultra modern air defense system mari khaka supply tawrakre masi makoina battlefield da si nakhidri Ukraine da han use to honbani Ukraine na Israel da makoi ki Iron Dome PU hijaki adubu pirakti masigi maram Russia Syria pulli aduga Israel ga Syria ga marak marakta khud sok nai Israel na Syria da bombing tawi karigum khulai makhala se Ukraine da pirabadi Russia na kari torakani kibana Israel na pirakta bani Asuk yamna sophisticated oiraba modern kuchukulizing pisilabasu Ukraine ki problem lai kaino haibada makoi na madu phajana sijina bahaitri loina na Russia gumna kuchukulizing phajana arrange tawduna thamlaga sokna gadaba lan ki technique haibuwadi Overall ekoina ui Russia ki mayokta Ukraine ki counter offensive nomu gi hegalakli masina nuclear disaster gi sign laitre haibiadri Ukraine ki Cave City da laiba mising da di nuclear radiation dagi hingnaba potassium iodide guli yenba haupagi wabu hairi karigumba nuclear disaster oiraklabadi haina condition daidri mafam singa sida India ki Air Force na sijinari pa fighter jet ama MiG-29K routine flight tokolakpa tanjada Goa ki beach nakta samudra da
kaiduna takre atia da kai khibani machinery failure oirakpana adubu pilot adudi parachute ki mateng na hinghau ki hairi MiG-29 ki India ki ming laikraba fighter jet ni jet makhala se 2000 km/h da sound ki double speed ta paiba ngami kari maram dagi kai ki bano haibasta inquiry tawna ba commission ama sem ki bagi wani o ngai biko minute amatang description da sakhen ba Abinash asem gi yamna hot oiba English lon da amadi Meitei lon da nungsi non gi nungsi wahi tan thalaba isei gi videos khara series ama phangbi ba kitamak sakhen ba Abinash asem channel bu subscribe to bina ba hajeri pukning thogat ba haibase aikhoi gi ithawni youngster asigi dream mapung phansi inaw ase sak phajaba ga loina na khonjel su phajai guitar ga kona na chatharik liba khongjang ase yamna paksei aduna mai pakhansi mahakki channel asibu subscribe to sin biramo thanks